हान ममक्तदा डायमंड रेडियो चैनल के क्राइम रिपोर्ट्स तौर मसिबु ताबिरिबु सिंगबु जेम्स सैगुजमना तरामनुक चबगु लोइनना इकोंगनोना खुरुमजरी ngasisu puduno lakchari diamond radio channel asigi crime reports ngasigi tangka chamaga yankhai taruk suba tangka sandok chariba diamond radio ge crime reports ki pandamdi thokliba crime sing asibu khangminnaraba matungda mikup nahum sing na lainena nabagi dama pandam adugi damaktani akhanaba atopa aikoi gi pandam ama leijade thoromase youtube ta tabiriba sing na su subscribe tawdragadi subscribe tawbiu thoromase pamlagana like nambiu थौरमसी पामद्रगना डिसलाइक तदुमक नंबियु इंग्लिश सिंगनी तरागनी थोई अगस्त मंगा महाराष्ट्र द थोकिबा थौदोक अमखक महाराष्ट्र की शहर अमदा पंजाबी की फैमिली अमलेरम इमुंग असिगी युंबु नुपी कुलजीत महाक लुखराबी अमन महाक की नुपा चही मंगारोंगी ममांगदा हार्ट अटैक तौदुना सिखिरम महाक की मपुरोइबा बिजनेसमैन अमन मपुरोइबा लेत्रबसु नुपी असिना बिजनेस असिंगी ngamnanabagidama khonaram नोंमा मचानुपी चही तराग तरेलोम सुरबी सिमरन कॉलेज दगी हाथु हाथु हलकी अमदी महाकी गाड़ी मचा अदु गेट हांगदुना चंगलपा मतमदा मखोइगी सुमांगदा ममागी कार अमा खांबादु कार अदु लेरमदे मसिदगी महाक इमुंगदा हाथु हाथु चंगी अमदी महाकी सो एक्स्ट्रा अदुनि युम अदु थोंग हांगलम इमुंग अदुदा चंगबा मतमदा महाकना ममा थिरम ममा इमुंग अदुदा लेरमदे अमदी ममागी कार चंगदुना अमुग येंगबा मतमदा ममागी का अदुगी उपु अदु हांगदुना लेरम अमदी उपु अदुगी मनुंगदा यावबा फिरोल अमदी सना लिक पैसा लोइना पुखिबगी मौ अमदा लेरम महाक तोपम खंखिदे इमुंग असिदा कनागुम अमा चंगलक्तुना पोलम सिंग असि हुरान करब्रा अदुगा ममाना लेत्रिबना करिबी ममागी सुइकेसु लेरमदे मौंग अदुदा ममा युम थादोक्तुना सत्खिबगी मौंग अमा यामना मालमी अमदी महाना युम अदुदा कोइथि थिरम ngahak leiraba matungda mahakki mopanupa manish school degi halaki मतम अदुदा सिमरनना मोपानुपा हाइकी मनीष ngसाइना इमागा वारिगा सानहौब्रा इमादु कदाइदा सकनी हाइकी ए अइदि तादिना इमा लेत्रो लेके अयुम सिदा लोइना थिरबनी अदुगा फोन सो ऑफ लेबा अदुगा इमागी उपदे यौबा फिरोल सना लुपा पैसा अमदे यौरमदे लोइना पुखरे ए अदुदि चे हुरान मनगा पोचै सिंगदो लोइना होकी बोरि जाला अदुदि कमाइ तौनी इमाना कराइदा लेरमदोरिबा नाइखो अखोगी मामदम त कॉल तौगी असुमना ममागा पोमिनबा महाकी मामदा कॉल तौकी महाकी मामा अदुसु कैथेल अमदा गाड़ी की पार्ट जोनबा मियोय अमन महाना कॉल अदु पाइखतखिरम मामा ओखोय मा लाक्ब्रो सिमरन केदोरे इचेदि सिदा लाक्तिने नोइदा कदाइ चनी हरमगे खंगदे मामा करीमता हरमदे आई कॉलेज चलुबने अदु हलकपदे युमदा फिरोल अमदि सनालुपा करीमता लेरमद्रे अदुगा महाकी फोन जो ओप्त ले सिमरन आई दुकान से थोंग लोलगा लागे नोइ लेरमको असुमना हाइरकी मसिगी मतुंगदा सिमरनना ममा हे पोपा मपु अदुदा कॉल तौकी सिमरन गी वाफम अदु ताबदा मपु अदु अंगपा फॉरमी अमदी महाक लाकननबगीदमक सिमरन दा हाइरकी अमदी इमुंग अदुदा तौरिबा मोंग अदुदा सिमरन अमदी मनीष तौफम खंगदना लेरम मसिगी मतुंगदा युम अदुदा सिमरन गी मामा अमदी ममा पोपा मपु अदुसु योक्सिलकी मखोइनसु लेरमलिबा फिबम अदु येंगलमी अमदी सिमरन गी ममागा बिजनेस तौमिनबा रवि कॉल तौकी थौदोक अदुगी वारी पुनमक तमलमी अमदी महान हाइरकी महाक्ति मचानुपा अमदी मचानुपीद केम हाइरमदबा जालो ममांगदा मादी सुमाइना मुक्ता तौदीनी अदुगा महाक्की नुंगाइतबा वारी लेरबसु इंगोंदा लोइ शेयर तौबनी अदु इंगोंदादि करीमता हाइरमदे अइदि पाउ करीमता लेतिबो अदुबु महाक्सु मुंबईदा थबक अमा चलुबनी महाक्सु मफम अदुदा लाखे हाइबा वाफम हाइरकी मसिगी मतुंगदा सिमरनगी मामा अमदी मपु लोइनना सिमरन पुलिस स्टेशन दा चतुना कंप्लेन तौरम अमदी थोलिबा थौदो अदुगी मतंगदा पुलिस ता पाउ लोइना तमनम मदुगी मतुंगदा पुलिस ना हाइरकी सोमना कना आई कुलजीत गा पोमिनबा महाकी मोपानुपानी सिमरनगी ना मामानी ओ सोमना कना आई कुलजीत के पोगनी सिमरन पाव से तंबदुदा इशु पखतुना मफम असदा लापनी इंस्पेक्टर ओ कुलजीत हारिबसु बतोबनु पागा करी करी मरी लेना जानो नते नते इंस्पेक्टर अइगी चेना दुगुमा लमचत अमदा सटकदबा लेथि मागी नुपा लेत्रबा मतुंगदा मसा सिंगसु पिगली महाक युम अमुक पाननबा खोइन हाइबदा महाक यारक्तबा नुपी अमखक महाक्ति दुमाइना लांगफांग तौबा नुपी नते कुलजीत की मपुरोबदि करी थबक तौगे इंस्पेक्टर इचेगी नुपादी ngasiदगी चही मरी मंगागी ममांगदा हार्ट अटैक ता महाक लेखिद्रे महाक्ति बिजनेसमैन स्टॉक मार्केट ता महाक्ति थबक तौबनी अदुबु महाना तौरंबा चौबो बिजनेस असी महाक लेत्रबा मतुंगदा महांगना हिंगलिंगेदा थबक तौमिनरंबा रवि हाइबा असिगा इचे कुलजीत का थबक असे पुना तौमिनबनी अदुबु थबक अयाम से रविना सुरगा था अमगी ओइना सेंदोंग 50-50 मखोय अनि येनबनी
ꯑꯣ ꯑꯗꯨꯗꯤ ꯔꯕꯤ ꯍꯥꯏꯕꯁꯤ ꯀꯗꯥꯏ ꯂꯩꯒꯦ ꯃꯍꯥꯛ ꯊꯕꯛ ꯑꯃ ꯆꯠꯈꯤ ꯃꯨꯝꯕꯥꯏꯗ ꯂꯩ ꯍꯥꯏ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯦ ꯍꯥꯏꯔꯛꯂꯕꯅꯤ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯀꯔꯤ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯁꯤꯟꯒꯦ ꯑꯁꯨꯝꯅ ꯀꯨꯜꯖꯤꯠꯀꯤ ꯃꯌꯨꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯀꯣꯏꯊꯤ ꯊꯤꯕ ꯂꯥꯛꯈꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯄꯨꯂꯤꯁꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗꯤ ꯃꯁꯥꯅ ꯌꯨꯝ ꯑꯁꯤ ꯗꯥꯏꯔꯦꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯕꯒꯤ ꯆꯠꯄꯒꯤ ꯃꯑꯣꯡꯗꯤ ꯃꯥꯜꯂꯦ ꯁꯤꯝꯔꯟ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯄꯣꯠ ꯆꯩꯁꯤ ꯅꯪ ꯀꯔꯤ ꯀꯔꯤ ꯄꯥꯏꯔꯨꯔꯦ ꯁꯥꯔ ꯑꯍꯥꯟꯕ ꯑꯩ ꯎꯄꯨꯗꯨꯗ ꯄꯣꯠ ꯆꯩ ꯂꯩꯔꯝꯗꯕ ꯌꯥꯎꯔꯝꯗꯕꯗꯨꯗ ꯄꯣꯠ ꯆꯩ ꯈꯔꯗꯤ ꯊꯤꯔꯝꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯀꯨꯜꯖꯤꯠꯀꯤ ꯐꯣꯇꯣ ꯑꯃꯒ ꯃꯍꯥꯛꯀꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯂꯩꯔꯝꯗꯦ ꯍꯥꯏꯗꯥꯏ ꯒꯥꯔꯤ ꯑꯗꯨꯒꯤ ꯅꯝꯕꯔꯒ ꯄꯤꯌꯨ ꯑꯗꯨꯒ ꯑꯀꯥꯁ ꯌꯦꯁ ꯁꯥꯔ ꯅꯝꯕꯔ ꯑꯁꯤ ꯀꯣꯜ ꯔꯦꯀꯣꯔꯗ ꯆꯤꯡꯊꯣꯛ ꯑꯗꯨꯒ ꯐꯣꯇꯣꯁꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯈꯨꯗꯤꯡꯃꯛꯇ ꯆꯥꯏꯊꯣꯛꯀꯣ ꯌꯦꯁ ꯁꯥꯔ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯕ ꯅꯨꯄꯤ ꯄꯨꯂꯤꯁꯅ ꯀꯧꯔꯝꯃꯤ ꯃꯉꯣꯟꯗ ꯍꯪꯕ ꯃꯇꯝꯗ ꯄꯨꯡ 11ꯗ ꯊꯕꯛ ꯂꯣꯏꯕꯒ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯤ ꯌꯨꯝ ꯑꯗꯨꯗ ꯀꯔꯤꯁꯨ ꯈꯟꯅ ꯆꯩꯅꯕ ꯊꯧꯗꯣꯛ ꯂꯩꯇꯦ ꯀꯨꯜꯖꯤꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯐꯕ ꯅꯨꯄꯤ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯅꯤꯃꯛꯁꯨ ꯌꯥꯝꯅ ꯐꯩ ꯍꯥꯏꯕ ꯋꯥꯐꯝ ꯊꯕꯛ ꯁꯨꯕ ꯅꯨꯄꯤ ꯑꯗꯨꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯇꯝꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯨꯜꯖꯤꯠꯀꯤ ꯃꯄꯥꯅꯨꯄꯥ ꯍꯔꯃꯤꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯅꯨꯄꯤꯁꯨ ꯏꯃꯨꯡ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯃꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯤꯝꯔꯟ ꯑꯃꯗꯤ ꯃꯅꯤꯁꯇ ꯆꯥꯅ ꯊꯛꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯁꯤꯝꯔꯟ ꯑꯃꯗꯤ ꯃꯅꯤꯁ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯥꯎ ꯊꯛꯎ ꯌꯥꯈꯤꯗꯦ ꯑꯁꯨꯝꯅ ꯃꯅꯦ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯅꯅꯕꯒꯤꯗꯃꯛ ꯊꯦꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯌꯥꯔꯝꯗꯦ ꯁꯤꯝꯔꯟꯅ ꯀꯞꯂꯒ ꯃꯃꯥꯅ ꯑꯃꯨꯛꯇ ꯑꯁꯨꯝꯅ ꯇꯧꯈꯤꯗ꯭ꯔꯤ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯑꯁꯨꯝꯅ ꯆꯠꯊꯣꯛꯄ ꯌꯥꯎꯈꯤꯗ꯭ꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯥꯃꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕ ꯖꯥꯠꯂꯥ ꯃꯃꯥꯡꯗ ꯑꯁꯨꯝꯅ ꯇꯧꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯁꯤꯝꯔꯟꯒꯤ ꯃꯄꯨꯅ ꯍꯥꯏꯔꯛꯈꯤ ꯅꯃꯥꯗꯣ ꯊꯕꯛ ꯑꯃ ꯆꯠꯄꯗ ꯈꯨꯗꯣꯡꯆꯥꯗꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯒꯤ ꯏꯆꯥꯅ ꯀꯔꯤꯒꯨꯝꯕꯗ ꯐꯠꯇꯕ ꯊꯕꯛ ꯑꯝꯇ ꯇꯧꯔꯝꯃꯣ ꯑꯗꯣ ꯃꯍꯥꯛ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯗꯨꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯐꯣꯟ ꯔꯦꯀꯣꯔꯗ ꯂꯥꯛꯈꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯂꯤꯁ ꯑꯃꯅ ꯍꯥꯏꯈꯤ ꯁꯥꯔ ꯑꯩꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯅꯨꯡꯉꯥꯏꯅꯗꯕꯒꯤ ꯃꯑꯣꯡ ꯌꯥꯝꯅ ꯃꯥꯜꯂꯤ ꯑꯗꯨꯒ ꯂꯥꯁ ꯀꯣꯜ ꯑꯁꯤ ꯃꯆꯥꯅꯨꯄꯤ ꯁꯤꯝꯔꯟꯗ ꯐꯣꯟꯁꯨ ꯇꯧꯔꯝꯃꯤ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤꯗꯨꯅ ꯄꯨꯡ 11ꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯨꯜꯖꯤꯠꯅ ꯐꯣꯟ ꯇꯧꯍꯧꯏ ꯍꯥꯏꯕꯗꯨ ꯃꯆꯥꯅꯨꯄꯤꯗ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤꯗꯤ ꯆꯨꯝꯂꯦ ꯁꯥꯔ ꯑꯀꯥꯁ ꯀꯨꯜꯖꯤꯠꯀ ꯊꯕꯛ ꯇꯧꯏ ꯍꯥꯏꯕ ꯅꯨꯄꯥꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯅ ꯁꯥꯔ ꯃꯍꯥꯛ ꯂꯝꯕꯤꯗ ꯂꯩꯔꯦ ꯍꯥꯏ ꯃꯍꯥꯛ ꯁꯣꯏꯗꯅ ꯌꯧꯔꯛꯂꯒꯅꯤ ꯀꯨꯜꯖꯤꯠꯀꯤ ꯕꯤꯖꯤꯅꯦꯁ ꯁꯦꯟꯅꯩ ꯍꯥꯏꯔꯤꯕ ꯔꯕꯤ ꯑꯗꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯈꯤ ꯄꯨꯂꯤꯁꯅ ꯍꯥꯏꯈꯤ ꯁꯣꯝꯗꯤ ꯀꯗꯥꯏ ꯆꯠꯄꯤꯔꯨꯒꯦ ꯁꯥꯔ ꯑꯩ ꯃꯨꯝꯕꯥꯏꯗ ꯊꯕꯛ ꯑꯃ ꯆꯠꯄꯅꯤ ꯕꯤꯖꯤꯅꯦꯁ ꯁꯦꯟꯅꯩ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯈꯪꯕ ꯌꯥꯕ꯭ꯔꯣ ꯏꯟꯁꯄꯦꯛꯇꯔ ꯀꯨꯜꯖꯤꯠꯀꯤ ꯃꯄꯨꯔꯣꯏꯕ ꯃꯟꯖꯤꯠ ꯃꯍꯥꯛ ꯂꯩꯈꯤꯗꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯊꯕꯛ ꯍꯩꯇꯕꯗꯒꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯊꯕꯛꯁꯦ ꯑꯩꯅ ꯁꯦꯟꯅꯕꯅꯤ ꯑꯗꯨꯒ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯔꯥꯛꯄ ꯁꯦꯟꯗꯣꯡꯁꯤꯡ 50% ꯃꯈꯣꯏꯗ ꯄꯤꯕꯅꯤ ꯑꯗꯨꯒ ꯑꯔꯦꯝꯕꯗꯨꯅ ꯑꯩꯅ ꯐꯪꯕꯅꯤ ꯁꯥꯔ ꯑꯗꯨꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯅꯈꯣꯏꯅꯤ ꯄꯥꯎꯗꯤ ꯐꯥꯎꯅꯔꯝꯒꯅꯤ ꯁꯥꯔ ꯑꯩ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯏꯖꯠ ꯌꯥꯝꯅ ꯇꯧꯕ ꯃꯤ ꯑꯃꯈꯛꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯒꯤ ꯇꯝꯖꯍꯧꯕ ꯉꯥꯛꯇꯅꯤ ꯑꯗꯨ ꯔꯕꯤ ꯃꯟꯖꯤꯠꯇꯤ ꯁꯤꯈ꯭ꯔꯦ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯂꯩꯇ꯭ꯔꯕꯗꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤꯗ ꯍꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯀꯥꯟꯅꯕꯁꯤ ꯅꯍꯥꯛ ꯑꯣꯏꯕ ꯇꯥꯕꯅꯤꯅꯦ ꯅꯠꯇ꯭ꯔꯣ ꯏꯟꯁꯄꯦꯛꯇꯔ ꯑꯩ ꯌꯥꯝꯅ ꯄꯠꯇꯠꯄ ꯃꯤ ꯑꯃꯗꯤ ꯅꯠꯇꯦ ꯑꯗꯨꯒꯨꯝꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯅꯅꯕꯒꯤꯗꯃꯛ ꯏꯁꯥꯅ ꯏꯁꯥꯕꯨ ꯌꯣꯟꯕ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯨꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯥꯎꯕ ꯑꯩꯅ ꯈꯟꯈꯤꯕ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯏꯃꯨꯡ ꯑꯁꯤꯒꯤ ꯇꯧꯕꯤꯃꯜ ꯌꯥꯝꯅ ꯇꯧꯗꯦ ꯁꯥꯔ ꯃꯈꯣꯏꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩ ꯉꯁꯤ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯍꯤꯡꯉꯤ ꯑꯩ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤꯁꯨ ꯄꯥꯝꯕ ꯂꯩꯇꯦ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯁꯤꯒ ꯑꯩꯒ ꯃꯔꯤ ꯂꯩꯅꯔꯝꯒꯅꯤ ꯈꯟꯕꯤꯔꯕꯗꯤ ꯃꯗꯨ ꯑꯔꯥꯟꯕꯅꯤ ꯑꯔꯦꯝꯕꯅꯤ ꯑꯁꯦꯡꯕꯗꯨ ꯑꯣꯏꯅ ꯊꯤꯕꯤꯕꯅ ꯍꯦꯟꯅ ꯐꯩ ꯁꯥꯔ ꯑꯣ ꯑꯗꯨ ꯀꯨꯜꯖꯤꯠꯀꯤ ꯑꯔꯣꯟꯕ ꯀꯔꯤ ꯂꯩꯕꯗꯒꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯤꯖꯥꯠꯂꯣ ꯅꯍꯥꯛꯅ ꯈꯪꯕ ꯂꯩꯕ꯭ꯔꯣ ꯁꯥꯔ ꯀꯨꯜꯖꯤꯠ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯅꯨꯄꯤ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯣꯏ ꯁꯥꯔ ꯑꯣ ꯑꯗꯨ ꯅꯍꯥꯛꯅ ꯈꯪꯕꯗ ꯃꯈꯣꯏꯒ ꯅꯨꯡꯉꯥꯏꯅꯗꯕ ꯅꯨꯡꯁꯤꯅꯗꯕ ꯀꯅꯥ ꯂꯩꯕꯒꯦ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯒꯨꯝꯕꯗꯤ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ ꯍꯥꯏꯌꯨꯅꯦ ꯔꯕꯤ ꯁꯥꯔ ꯃꯟꯖꯤꯠ ꯂꯩꯔꯤꯉꯩꯒꯤ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯃꯄꯥꯝꯒ ꯃꯍꯥꯛꯀ ꯈꯟꯅꯕꯗꯤ ꯂꯩꯈꯤ ꯃꯇꯝ ꯀꯨꯏꯅ ꯃꯈꯣꯏ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯈꯤꯗꯦ ꯑꯗꯨꯕꯨ ꯃꯟꯖꯤꯠ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯃꯆꯥꯅꯨꯄꯤꯒ ꯃꯈꯣꯏꯒ ꯑꯃꯨꯛ ꯆꯪꯅꯔꯛꯈꯤꯕꯅꯤ ꯑꯁꯨꯝꯅ ꯔꯕꯤꯅ ꯄꯨꯂꯤꯁꯇ ꯇꯝꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯁꯤꯝꯔꯟ ꯑꯃꯗꯤ ꯃꯅꯤꯁ ꯐꯃꯨꯡꯗ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯝꯃꯤ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯆꯦ ꯑꯃꯗꯤ ꯃꯄꯥꯅꯨꯄꯥ ꯀꯞꯃꯤꯟꯅꯈꯤ ꯏꯃꯨꯡ ꯑꯗꯨꯗ ꯀꯨꯜꯖꯤꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯄꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯍꯔꯃꯤꯠꯀ ꯂꯣꯏꯅꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯥꯖꯗꯕ ꯑꯃꯗꯤ ꯇꯧꯐꯝ ꯈꯪꯗꯕꯒꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅꯃꯛ ꯋꯥꯔꯝꯃꯤ ꯃꯐꯤ ꯃꯔꯣꯜ ꯁꯅꯥ ꯂꯨꯄꯥ ꯄꯨꯔꯒ ꯃꯍꯥꯛ ꯇꯁꯦꯡꯅ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯟꯅꯔꯝꯃꯤ
असुमना कुलजित युमदगी सना लुपा अमदि सेल पुदुना चटकनी हाइबसे मखोगी वाखलदा थाजौ हाइबे याखिति अमरोमदा रेलवे स्टेशन मगी मनाक्ता ब्लू मचुगी स्विफ्ट कार अमा अदुमा खामदुना लेरम मतम कुइना कुसलकपा अदुदा मनाक नकपदा लेबा मियोइसिना गाड़ी अदु चिंगनरमी अमदि मियामना गाड़ी असि कनागिनो हाइदुना ngangnaba horaki mathangi numitta कुलजित की मपानुपा हरमित उन्नननबगिदमा मचेगी युम अदुदा लाखिरम अमदि पुलिसना हरमित हाइकी ngasiदगी चही खरगी ममांगदा नंगी नचे कुलजित लौरिबा हरजित हारिबा सिगा नंगा नुंगाइतबा थौदोक लै हाइबसे चुमरो इंस्पेक्टर मदुदि आइना आइगी बिजनेस ता पैसा खजितंग थादबियो हाइबदा यादबदुगी खजितंग साउनखिबगी वान अतोपा मरम अमा लेबे नते सर नंगी नचे कुलजित की पाव अमता पुलिस स्टेशन दगी लाक्तरी थौदो से मीना थोनबा मानदबा ओ नंगी नसे मथंदा चटख्रिब्रा नत्रगा नमदुना थीबा खंगदना ननबगिदमा मांगहनखिब्रा हाइबसिन मसिगा लोइनना थौदो असिगी लंगला लंजिन फंगदननबा निंगथिना अहैबा मी खरन होनरब्रा हाइबसे अइखो यामना चिंगनी तंजा अदुदा इमुंग अदुदगी मपा थोरकी इंस्पेक्टर इसा मांगखिबा थीबा खंगद्रगा ओनसिलगा इमुंग मनुंगदो ओइना ताइनरिबसिबु अतोपा लंबी अमता लेत्रब्रो अदुगे इंस्पेक्टर आइगी इचानपा हरमित का मंजित का साउनखिबा लेखि अदुबु आइगी इचानपी मांगबा असिदि करिगुंबा हिरम अमतदा मरी लेनदि ngaibiko mukta केस असिगी लंगला लंजिन फंगद्री मरम असिना मिपुंग खुदिमक चिंगनबा हाइबसे पुलिस अखोइगी दि थौनि मसिगी मखा तारकपदा हरमित हारकी इंस्पेक्टर कुलजित आइगी इसेनी हरमित अदुदि अखोइसु खंगिनी अदो पोमिनबा तै महाकी मचिमनाव लैत्रबो इचानबा दिल्लीदा लै महाकसु ngasi सोइदनि योरोलगन महाकी ममिंगना परमिट कौ ओ अदुदि मखोइगी मफम अदुदा नखोइगी नचे लामी नत्रगा लामदे हाइबिगी वफमदि लेब्रो इंस्पेक्टर मरी मथा पुनमक लोइना हंगे अदुबु महाक लाई हाइबसे मथ याउदि ओ सिमरन चिदलो वा हंगेलो नंगी इमामांग खिबा नुमित की पुंग 13 दा नंगोंदा नंगी माना लास्ट कॉल लोइना कॉल तौई अदुबु नंगना फोन से पाइकिदि करी मरंगिनो सर मतम अदुदा आई कॉलेज ता क्लास याउरी अदुना फोन दो आई साइलेंट मोड ता थंबनी नंगना अमु हना कॉल तौदबगी मरमना करिगिनो नंगी माना कॉल तौरामी हारगदि नंग कोन ओरगसु करी लेगे इमा हाइदुना हंगबम थोक्त्रो अदुगा नंगना कॉल तौद्रिसना करिगी सर आई काउरुरे सिमरन नंगी इमाना नंगोंदा करिगुंबा अमदि हाइनिंगबगिदमा कॉल तौरंबा माले सर आई मदुदि करी हाइनिंगबनो हाइबा खंगदि सिमरन असेंगबदो लोइना हायुने नंगना खंगबा करी लेगेबा नंगी इमा अतोप्पा नुपागा मरी लेनब्रा नंग खंगब्रो सर आइदि खंगदे मदुगी मरमदा आई करिमता खंगदे अमरोमदा पुलिसता रेलवे स्टेशन दा कार अमा नुमित निनी अदुमक खामदुना लेरे हाइदुना अपाउ पिरखि पुलिस मफम अदुदा चटखि अमदि गाड़ी अदुगी मनुंगदा करी पोचै यावी हाइदुना येंखि गाड़ी अदुदा करिगुम अमता यावरमदे गाड़ी अदुगी सो हांगदुना थमना मसिगी मतुंगदुगी पुलिसना कुलजित मसाना याना मयुम थादोक्तुना चटखिबो ओइरमगनि हाइबो वफमसि खलम अमरोमदा कुलजित की मनाउनु पेपर में महाना सिमरन अमदि मनीष दिल्ली दा लेरसे हाइदुना हाइरमि अदुबो सिमरन मयुम असिदा पोकपनि मफम असिदगी महाक चलोय हाइदुना हाइरम अमदि वफम असे हौदोक लुबगिदमा चाक चादना होगतुना चटखि मथंगी नुमिता पुलिस स्टेशन अमदगी केस असिबु पाइरिबा पुलिस स्टेशन अदुदा कॉल तौरखि मदुदी मांगखिबा कुलजित महाकी मसका चपमानबा असिबा अमा सिंखोंग अमगी असोंगबा मफम अमदा लेरे हाइदुना हाइरखि अमदि मसक खंदोकननबगिदमता पुलिसता पाउ पिरखि पुलिस मफम अदुदा थुनमक चटखिरमि अमदि असिबदु मफम अदुदगी लौरुरबा मतुंगदा मोक्ता थमलमि मसिगी मतुंगदा इमुंग मनुंगदा पाउ पिखि अमदि मसक खंदोकननबगिदमक मोक्ता मखोइबु कौखि सिमरन अमदि महाकी मरी मतासिंग लाखि असिबदु येंगबा मतमदा कुलजित नि हाइबसि खंगलखि सिमरनना ममा असिबदु उबा मतमदा चेंसिंदुना कोंदुना कपलमि मसिगी मखा अमुक तारकपदा पुलिसना पोस्टमार्टम तौरिबा डॉक्टर अदुगु वारी सानरमि डॉक्टर मिसी असिबु करम मोंगदा सिबना इंस्पेक्टर स्ट्रेंगुलेशन हाइबदि थौरी नत्रगा तरागुमना मंगक्समदा लाक्सिलगा हातपने अदुगा असिबसि मफम अमदा हालगा लंगथोकपना मफम असिदा सोयदना लंगथोकपो ओरमनि असिबसिना सिद्रिङेदा मखोंग थिनखिबा नत्रगा लांना फानबगी करिगुम अमता लेथि अमरोमदा पुलिसना थीबा मतमदा सना लुपा अमदि फिरोलना चिंगबा अमता फंखिदे मखा तारकपदा कुलजित इमुंग मनुंगदा सिबा हक्चांग सिनखि अमदि पोलोइखिरमि मचानुपी मचानुपा अपोकपा मपा अमदि कुलजित की मौपा यामना कपखिरमि पुलिसना मिसी असिदा यामना कुपना नैनबा अमुक हौखि मिसी असिदा इमुंग असिदा तोंजगदबा कनाना हाइबसे अमुक खनखिरमि
अमरोमदा असीबसी फंगलबनिना सिमरन अमदि मनीषता अमुक हन दिल्ली दा लेनेनबगिदमा वा तानखि अदुबु वाफम असि सिमरन अमुकसु याखिरमदे अमरोमदा पुलिसना केस असिद मकोक ममै ngauki मसिगी मतुंगदा पुलिस चा मियोय अमखंगना पाउ पिरखिबदा सिमरन चही 13 लोम सुरबसु वासिम शेख कौबा मियोय अमगा तोयने चटमिनबा ममांगदा उखिबा लई हाइबा रिपोर्ट अमा पिरखि मसिगी मतुंगदा अमु इमुंग अदुगी बिजनेस सेनरिबा रबी हारिबा मियोय असि मनाक्ता पुलिसने चत्तुना मोहंगलमी मतमदुदा रबी ने हारखि इंस्पेक्टर वफम अदु चुमनी कुलजिन अमागी प्रॉब्लम खरा इंगोंदा दुमक शेयर तौई ममाना महाकी मचानुपी सिमरन चही सुद्रिबनिना सिमरन गी मोंग अदुदा खरा ngang चैबा मसिदा नतन कुपांगना ममाइदा थाबा फावबा यावखरे अदुबु महाकी मचानुपी सिना ममाना हाइबे इनदे हाइबा वफमसे अइंगोंदा हाइरमे इंस्पेक्टर अदुबु आइना मतम खजिक्तंग येंगो अंगांग ओइदुना तौरिबनी थेमदुना खरा सु येंगो हाइबा वफमसे आइना हाइखिबनी असुमना पुलिस ता तमखि मसिगी मखा मुक तारकपदा रबी गी वफम सिंग अदु पुलिस स्टेशन अदुगी आयो ओरिबा ऑफिसर अदुदा वारी सिंग मुक तमनमे मतम अदुदा पुलिस ऑफिसर दुन हारके आकाश कुलजित की मोबाइल फोन सो खोइना लोकेशन थीबा मतमदा महाकी इमुंग मनुंगसिदा दुमोय अदुगा खोइना थीबा मतमदना इमुंग अदुदा मोबाइल सु फंगदे अदुगा कुलजितना सिरिबा मफम अदुदसु मोबाइल फोन असि फंगदे आकाश सिमरन हारिबा नुपीसना महांगनि हाना ममागी कार लेते हारपनी उपु थोंग हांगमी कनामतन उबनति महान हारपनी सुइकेस लेरमदे महान हारपनी आकाश याम थुना चसि सिमरन सिफारगा वासि लोइना थोकनी अदुगा वासिम हारिबा मियादो मयुमदगिना खोइना फारो अनिमक मचिन हंगलगा करिगुमा लंगला लंजिन खरदि सोइदना फंगनी असुमना पुलिसना अहानबदा सिमरन मयुमदगी फादना पुरखि अमदि स्टेशनदा मचिन हंगबा हौरम पुलिसना हाइकि सिमरन नंग वासिम से कौबा मी मग मरी लेने हाइबसि चुमरा सिमरन खुंखिरमदे तंजा अदुदा वासिम सुफादुना स्टेशन अदुदा पुरखि ओ चंगो चंगो पुना थमो अनि से पुना परेंग सानसि थम हौजिति सिमरन नंग खुमदबा ngambra yengene ha sengna harabadi phai मधु नत्रबदी अफबो ओइरोय अखोइना हानबदा नंगोंदा करिसु चिंगनबदी लेरमदबनी मरमदी सिरिबा नुपीसि नंगिना माने अदुगा नंगिने चही 13 अदुबु नखोय अनिगी कॉल रेकॉर्ड मतुंगिना थौदोक थोकपा नुमित असिदा नखोय अनी पुंग 12 फावबा लेमिनी हाइबदी लोकेशन सि चप मानना ले करंबा लोकेशन दा लेखंब्रा नखोयगी युमदा नखोयगी युम अदुदा नखोयगी इमाना यादबा वासिमगा नंगा पुलप लोकेशन ओइदुना पुंग 12 फावबले अदुगा पुंग मरी तारगा नंगना नयुमदा लागलगा कार लेरमदरे सना रुपा लेरमदरे फिरो लेरमदरे इमा लेरमदरे नंगना नसिनथिदुना हाइबा नत्रो चही मपुंग मरी फाद्रिबा नंगना उरु उरु लेदुना अखोइबुसु नंगना उरु उरु लेर पुइने ए सिमरन हायुने असेंबुदो मदु हाइहन्नबगी दमक अखोइगी नुपी पुलिस लेरिसि उद्रो सि चैसि उब्रो ए सेंना हायु असुमना नुमित अदुगी वारी सिमरन हाइरकी सिमरन अमदि वासिम मफम अमद उनारमे सिमरन वासिम दा हाइकी वासिम इमानी बानी से नुक्सिनबा सुंगा याथे नंगै गलाप थोनबसि इमाना पामे अदुगा इमाना कैदोंनुंदि इबानी लेमिना लोइदोरि अदुदि इबानी लाथोंना से हाब्रो नते मदु कैदोंनुंदसु ओथोकपे यारो अदुदि अइ नखोइ मादा वारि सनो हाइब्रो नो 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 अदु तोरदि लोरे मदुदा यारकपगी मरम अमता लेरो अइना ममांगदा वाफमसे कयारक हौदोरबनी खुपांगना माइदा फावबा थारकिबनी अइबु केहलखि नंगैगा मोहनौ उनरमलबदि मरी फावबा थदकनि हादुना केहलखिबनी सिमरन लोलगा कयाम कुइना लेगनी अइगी वादी ngasi kok chalagane wafam se howdolurse asumna mokhoi ani bike amamamda simran gi mayumda laki thongal da bike amada wasim lehauki adubu simran numit aduda mayumda changlaki imung hek yoba matamda mama kuljit harki simran nang kadai chaluge ima college na dana karai satoino nang na halaiba matam sibu college halakpa matam laba aina ngasai nongoda phone tobu matamda phone paidri du karigino ha aina pamda banu paduga nang koiba chalu borumani ne natro इमा अइगे पामदा नंगना सम येलिबसि करिगनो आई वासिमबु पामे आई माबु नुक्सिगे आई लव हिम करी नंगना अदुयामना थाक्सि कासि नाइदबा नंगना समना हाइना तानाबा याद्रिबसि करिगिनो मसि पुनमक्सि नंगी नपा लेरमलबदि थोकदरा नुपा अदुगी ममितो अमुक खना येंगबा ngamdana नबगी दमक हाइगत पाफावो ngamहलोइदबनि नंगी नपा लेरमलबदि को नंग यामना हेले इमा नंगना समना तोरगा अखोइ हेक्ता काइनरनि थादोकनरगनि सिरो अखोइ इसा नुक्सि अखोइगी लंबीदने
ꯑꯌꯦꯠ ꯄꯥꯊꯤꯡꯕ ꯄꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯅꯝꯈꯥꯏꯗꯨꯅ ꯆꯠꯀꯅꯤ ꯑꯣ ꯀꯣꯝꯗ ꯄꯨꯊꯗꯨꯅ ꯍꯧꯒꯠꯄ ꯉꯝꯗꯕꯗꯨ ꯅꯪ ꯄꯥꯝꯂꯦꯅꯦ ꯑꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯌꯥꯝꯅ ꯈꯨꯝꯂꯦ ꯏꯆꯥ ꯆꯥꯎꯔꯦ ꯐꯔꯦ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩ ꯌꯦꯜꯂꯔꯣꯏ ꯑꯗꯨꯒꯅꯦ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯌꯦꯜꯂꯒꯅꯤ ꯍꯥꯏꯕꯗꯤ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧ ꯑꯗꯨꯒ ꯅꯪꯒꯤ ꯑꯣꯏꯖꯕꯗꯣ ꯏꯃꯨꯡ ꯑꯁꯤꯗꯒꯤ ꯎꯐꯨꯜ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯐꯪꯂꯣꯏ ꯍꯥꯏꯕꯁꯦ ꯅꯪ ꯈꯪ ꯑꯗꯨꯒꯅꯦ ꯄꯤꯁꯨ ꯄꯤꯔꯨ ꯅꯪꯒ ꯑꯩꯒ ꯉꯁꯤꯗꯒꯤ ꯂꯣꯏꯅꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯃꯥ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯋꯥꯁꯤꯝ ꯀꯧꯁꯤꯟꯈꯤ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯁꯤꯝꯔꯟꯅ ꯏꯃꯨꯡ ꯑꯗꯨꯗ ꯊꯧꯔꯤ ꯃꯆꯥ ꯑꯃ ꯀꯣꯏꯊꯤ ꯊꯤꯈꯤ ꯋꯥꯁꯤꯝ ꯏꯃꯨꯡꯗ ꯌꯧꯁꯤꯜꯂꯛꯈꯤ ꯃꯍꯥꯛꯅ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤ ꯑꯃꯗꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯃꯥ ꯑꯗꯨꯕꯨ ꯋꯥꯁꯤꯝꯅ ꯊꯧꯔꯤ ꯑꯗꯨꯅ ꯃꯈꯧꯔꯤꯗ ꯂꯥꯛꯁꯤꯟꯗꯨꯅ ꯃꯃꯥ ꯑꯗꯨꯕꯨ ꯍꯥꯠꯈꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯁꯤꯝꯔꯟꯅ ꯅꯥꯆꯨꯡꯈꯤꯗꯦ ꯑꯗꯨꯕꯨ ꯃꯃꯥ ꯂꯩꯃꯥꯏꯗ ꯇꯥꯈꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠꯄ ꯄꯤꯕꯒꯤꯗꯃꯛ ꯃꯤꯅꯨꯡꯁꯤ ꯑꯗꯨꯗꯤ ꯏꯀꯨꯏ ꯀꯨꯏꯅ ꯂꯩꯔꯝꯗꯦ ꯃꯃꯥꯅ ꯆꯍꯤ ꯁꯨꯗ꯭ꯔꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯗꯨꯅ ꯂꯩꯌꯨ ꯅꯨꯄꯥꯒ ꯀꯣꯏ ꯂꯥꯡꯗꯨꯅ ꯂꯩꯊꯣꯛꯀꯅꯨ ꯍꯥꯏꯕꯒꯤꯗꯃꯛ ꯃꯆꯥꯅꯨꯄꯤꯅ ꯌꯦꯛꯅꯕꯒꯨꯝ ꯈꯟꯈꯤꯕꯅ ꯃꯃꯥ ꯑꯄꯣꯛꯄꯤ ꯍꯥꯠꯅꯅꯕꯒꯤꯗꯃꯛ ꯃꯁꯥꯃꯛꯅ ꯁꯤꯟꯈꯤ ꯋꯥꯐꯝ ꯑꯁꯤ ꯄꯨꯂꯤꯁꯇ ꯁꯤꯝꯔꯟꯅ ꯇꯝꯈꯤ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯍꯟꯅ ꯁꯤꯝꯔꯟꯗ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯀꯔꯤ ꯄ꯭ꯂꯥꯟ ꯇꯧꯏ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯪꯕ ꯃꯇꯝꯗ ꯃꯃꯥ ꯑꯁꯤꯕ ꯎꯕꯗ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯔꯛꯇꯨꯅ ꯀꯞꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯃꯥꯒꯤ ꯀꯥꯔ ꯑꯗꯨ ꯋꯥꯁꯤꯝꯅ ꯊꯧꯍꯜꯂꯒ ꯑꯁꯤꯕꯗꯨ ꯍꯨꯟꯗꯣꯛꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ ꯂꯣꯏꯅꯅ ꯃꯃꯥꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯥꯟꯅꯅꯕꯒꯤꯗꯃꯛ ꯐꯤꯔꯣꯜ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥ ꯄꯨꯝꯅꯃꯛ ꯁꯨꯏꯀꯦꯁ ꯑꯃꯗ ꯄꯨꯝꯅꯃꯛ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯞꯅ ꯆꯤꯡꯈꯣꯡ ꯑꯃꯗ ꯑꯁꯣꯡꯕ ꯃꯐꯝ ꯑꯃꯗ ꯃꯃꯥ ꯍꯨꯟꯗꯣꯛꯂꯝꯃꯤ ꯐꯤꯔꯣꯜ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯅꯃꯛ ꯋꯥꯁꯤꯝꯒꯤ ꯌꯨꯝꯗ ꯊꯝꯃꯤ ꯍꯥꯏꯗꯨꯅ ꯋꯥꯐꯝꯁꯤ ꯍꯥꯏꯗꯣꯔꯛꯈꯤ ꯁꯤꯝꯔꯟꯅ ꯃꯃꯥꯃꯛ ꯍꯥꯠꯂꯒ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯌꯦꯠꯄꯒꯤꯗꯃꯛ ꯋꯥꯁꯤꯝꯒ ꯁꯤꯟꯅꯗꯨꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯖꯈꯤ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯁꯤꯝꯔꯟ ꯅꯪꯒꯤ ꯑꯅꯤꯡꯕꯗ ꯌꯦꯠꯄꯒꯤꯗꯃꯛ ꯅꯪꯒꯤ ꯍꯦꯛ ꯄꯣꯛꯄꯤ ꯅꯃꯥ ꯐꯥꯎꯕ ꯍꯥꯠꯄ ꯉꯝꯕ ꯅꯪꯒꯤ ꯋꯥꯈꯜꯗꯨꯅꯤꯅꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯇꯥꯕꯅ ꯁꯣꯏꯗꯅ ꯀꯤꯒꯅꯤ ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯥ ꯃꯅꯤꯁꯅ ꯅꯪꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯒꯅꯤ ꯂꯩꯈꯤꯗꯕ ꯅꯨꯄꯤꯁꯦ ꯅꯪꯒꯤꯇ ꯏꯃꯥ ꯅꯠꯇꯦ ꯃꯅꯤꯁꯀꯤꯁꯨ ꯃꯃꯥꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ ꯑꯁꯨꯝꯅ ꯀꯣꯔꯠꯅ ꯋꯥꯁꯤꯝ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯐꯥꯗꯣꯛꯄꯤꯈꯤ ꯁꯤꯝꯔꯟꯅ ꯆꯍꯤ ꯁꯨꯗꯕꯗꯒꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯍꯣꯝꯗ ꯊꯥ 3 ꯊꯝꯂꯒ ꯊꯥꯗꯣꯛꯈꯤ ꯑꯃꯗꯤ ꯃꯃꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯟꯗꯣꯝꯆꯥꯒꯤ ꯃꯌꯨꯝꯗ ꯉꯁꯤꯁꯨ ꯂꯩꯔꯤ ꯋꯥꯐꯝ ꯑꯁꯤ ꯂꯣꯏꯔꯛꯄꯗ ꯋꯥꯔꯤ ꯑꯃꯇꯪ ꯇꯝꯖꯔꯤ ꯑꯁꯤꯒꯨꯝꯕ ꯆꯞ ꯃꯥꯟꯅꯕ ꯊꯧꯗꯣꯛꯇꯤ ꯑꯗꯨꯃꯛ ꯊꯣꯛꯏ ꯏꯟꯈꯠꯂꯛꯄ ꯆꯍꯤ ꯅꯧꯔꯤꯕꯁꯤꯡꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯕ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯑꯔꯣꯏꯕꯅꯤ ꯈꯟꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃꯅ ꯃꯃꯥꯗ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯑꯃꯗꯤ ꯃꯍꯥꯛꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯃꯗ ꯇꯝꯂꯝꯈꯤ ꯃꯃꯥ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯈꯤ ꯋꯥꯐꯝ ꯑꯁꯤ ꯃꯃꯥ ꯑꯗꯨꯅ ꯂꯥꯛꯄꯒ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯇꯝꯈꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯅꯣꯛꯂꯝꯃꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯂꯩꯕ ꯈꯥ ꯑꯗꯨꯗ ꯆꯪꯂꯝꯃꯤ ꯑꯃꯗꯤ ꯃꯄꯥꯅ ꯍꯥꯏꯔꯝꯃꯤ ꯏꯆꯥꯅ ꯀꯅꯥꯅꯣ ꯅꯨꯡꯁꯤꯅꯩ ꯍꯥꯏꯗꯨꯕꯣ ꯏꯄꯥꯅ ꯌꯥꯏꯌꯦ ꯑꯗꯣ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕꯗꯨ ꯏꯄꯥꯅꯁꯨ ꯌꯥꯔꯕꯅꯤꯅ ꯑꯩꯅ ꯍꯥꯏꯕꯁꯨ ꯅꯪꯅ ꯌꯥꯕ ꯇꯥꯕ ꯑꯗꯨ ꯅꯪ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯣ ꯄꯄꯥ ꯀꯔꯤꯅꯣ ꯑꯩ ꯁꯣꯏꯗꯅ ꯌꯥꯒꯅꯤ ꯐꯔꯦ ꯅꯪ ꯂꯥꯏꯔꯤꯛ ꯇꯝꯂꯤꯗꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯁꯤꯜꯂꯣ ꯑꯗꯨꯒ ꯃꯔꯛ ꯑꯁꯤꯗ ꯅꯪꯒꯤ ꯃꯔꯨꯞꯇꯣ ꯑꯗꯨꯝ ꯂꯣꯏꯅꯧ ꯑꯗꯨꯝ ꯇꯤꯟꯅꯧ ꯑꯗꯣ ꯃꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯕꯅꯤ ꯃꯍꯥꯛꯁꯤ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯨ ꯃꯤ ꯑꯃꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯅꯣꯡꯃ ꯅꯤꯅꯤꯗ ꯈꯪꯉꯣꯏ ꯃꯇꯝ ꯁꯥꯡꯅ ꯌꯦꯡꯉꯨ ꯑꯐꯕ ꯃꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯝꯁꯅꯨ ꯑꯗꯨꯒꯅꯦ ꯆꯠꯍꯩꯗꯕ ꯂꯤꯆꯠ ꯑꯃꯠꯇꯗꯤ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯆꯠꯄ ꯌꯥꯗꯦ ꯃꯁꯤꯅꯤ ꯅꯨꯄꯤ ꯑꯃꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯍꯥꯏꯕꯁꯦ ꯑꯗꯨꯒꯅꯦ ꯏꯆꯥꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯣ ꯑꯗꯨꯒꯅꯦ ꯏꯆꯥꯅ ꯍꯦꯛ ꯄꯥꯝꯕ ꯅꯪꯒꯤ ꯅꯃꯥꯟꯅꯕꯗꯣ ꯑꯗꯨꯒ ꯍꯦꯛꯇ ꯄꯄꯥꯅ ꯂꯨꯍꯣꯡꯒꯅꯤ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯗ ꯃꯄꯥꯅ ꯍꯥꯏꯈꯤ ꯆꯍꯤ ꯑꯃ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯑꯣꯡ ꯈꯔ ꯍꯣꯡꯂꯛꯈꯤ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯃꯍꯥꯛ ꯄꯥꯝꯂꯛꯈꯤꯗꯦ ꯑꯁꯨꯝꯅ ꯃꯍꯩ ꯇꯝꯂꯛꯄꯗ ꯀꯣꯂꯦꯖꯀꯤ ꯃꯇꯝ ꯂꯥꯛꯈꯤ ꯀꯣꯂꯦꯖꯀꯤ ꯂꯥꯏꯐꯇ ꯃꯍꯥꯛꯀ ꯆꯥꯅꯕ ꯃꯔꯨꯞ ꯑꯃꯈꯛ ꯊꯦꯡꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯄꯥꯗ ꯑꯍꯥꯟꯕ ꯃꯍꯥꯛꯀ ꯈꯪꯅꯕ ꯅꯨꯄꯥꯗꯨ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯂꯩꯔꯝꯕ ꯊꯥꯖꯕꯗꯨ ꯄꯨꯝꯅꯃꯛ ꯃꯥꯡꯉꯤ ꯀꯣꯂꯦꯖ ꯀꯥꯔꯕꯅꯤꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯇꯨꯡꯗ ꯃꯇꯤꯛ ꯆꯥꯕ ꯑꯣꯏꯒꯗꯕ ꯃꯤꯗꯣ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯔꯒꯦ ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯁꯤ ꯃꯄꯥꯗ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯅ ꯑꯃꯨꯛ ꯍꯥꯏꯈꯤ ꯑꯗꯨꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯏꯆꯥꯗꯤꯅꯦ ꯅꯍꯩꯅꯁꯤꯡ ꯇꯝꯕ ꯂꯣꯏꯕꯒ ꯃꯤ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯒꯗꯕ ꯑꯗꯨ ꯂꯣꯏꯔꯒ ꯕꯕꯥꯅ ꯁꯣꯏꯗꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨꯒ ꯂꯨꯍꯣꯡꯕꯤꯒꯅꯤ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯃꯄꯥꯅ ꯊꯦꯝꯕꯗ ꯃꯆꯥꯅꯨꯄꯤꯅ ꯌꯥꯈꯤ
warak watem matamda machaga mamaga mapaga muknabagi mahutta nakal animakna wakhal taminabagi lambi ama thirabadi asiguma phattaba thawdoksing asi thoktabasu yai loksinbiu afaba punamak tasinbiu khangjinbiu Diamond Radio na adumbu lamjingduna pugadabadi nati adumbu takchabasu nachade tamjaba khaktani afaba punamakti tabiriba singda asinajari mathangda case ama puduna lakchage sanalaipak iramdam kangnaipak na gyai fare tabiriba singbu James Haigurjamna amukana khurumjari